ꯊꯥꯡꯁꯦ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯂꯣꯏꯈ꯭ꯔꯦ ꯊꯥꯡ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯁꯥꯗꯣꯏꯁꯦ ꯁꯤ ꯀꯪꯂꯥ ꯐꯣꯔꯠꯀꯤ ꯑꯜꯇ꯭ꯔꯥꯗꯨꯅꯤ ꯃꯥꯒꯤ ꯐ꯭ꯔꯦꯝꯋꯥꯔꯛꯅ ꯁꯤ ꯂꯩꯔꯦ ꯁꯤꯅ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔ ꯂꯩꯔꯦ ꯁꯤꯗ ꯃꯥꯏ ꯑꯞꯄꯔ ꯐ꯭ꯔꯦꯝ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯏ ꯃꯆꯥꯛꯁꯦ ꯁꯤꯁꯤꯅ ꯁꯤꯒꯤ ꯃꯔꯤꯁꯤꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯑꯣꯏꯗꯣꯏꯅꯦ ꯄꯤꯂꯔ ꯑꯃ ꯒꯦꯠꯇ ꯄꯥꯜꯂꯤꯕ ꯄꯤꯂꯔꯗꯨꯒꯤ ꯁꯥꯏꯠ ꯑꯅꯤꯅ ꯆꯪꯉꯦ ꯃꯔꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯁꯤ ꯇꯔꯨꯛꯁꯤꯅ ꯁꯤꯒꯤ ꯃꯊꯛꯀꯤ ꯐ꯭ꯔꯦꯝꯁꯦ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤ ꯃꯊꯛꯀꯤ ꯐ꯭ꯔꯦꯝꯁꯦ ꯁꯤ ꯂꯥꯏꯠꯁꯦ ꯇꯔꯨꯛ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯆꯥ ꯃꯆꯥꯁꯤꯅ ꯃꯥꯒꯤ ꯄꯤꯂꯔꯒꯤꯅꯤ ꯄꯤꯂꯔ ꯃꯆꯥ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯤꯒꯤ ꯒꯦꯠꯁꯤꯒꯤ ꯅꯥꯀꯟꯗ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯁꯤ ꯀꯩꯅꯣꯗ ꯄꯤꯂꯔ ꯂꯥꯛꯀꯅꯤꯕ ꯃꯥꯒꯤ ꯐ꯭ꯔꯦꯝ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯃꯥꯒꯤ ꯄꯤꯂꯔ ꯃꯈꯣꯡ ꯄꯤꯂꯔ ꯑꯁꯣ ꯃꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯂꯥꯛꯏꯁꯦ ꯃꯦꯟꯁꯦ ꯂꯥꯛꯇꯣꯏꯅꯦꯕ ꯁꯤꯅ ꯑꯩꯅ ꯃꯨꯁꯤꯡꯁꯦ ꯍꯛꯇꯣꯏꯅꯦꯕ ꯑꯗꯨꯒ ꯌꯨꯡꯉꯛꯇꯨꯅ ꯑꯁꯤꯅ ꯄꯤꯂꯔꯁꯦ ꯁꯨꯃꯥꯏꯅ ꯋꯥꯡꯅꯕ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯥꯒꯤ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯒꯤ ꯐ꯭ꯔꯦꯝꯅꯦꯕ ꯁꯤꯒꯤ ꯁ꯭ꯇꯥꯏꯜ ꯁꯥꯛꯇꯣꯏꯅꯦꯕ ꯁꯤꯅꯦꯕ ꯑꯗꯨ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯖꯒꯤ ꯁꯤ ꯇꯦꯛꯈ꯭ꯔꯦ ꯊꯥꯡꯁꯦ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ Yeah.